ꯅꯃꯥꯟꯅꯕꯤ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯇꯨꯝꯕꯗ ꯐꯖ ꯇꯨꯝꯃꯨꯀꯣ ꯃꯐꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯁꯨ ꯈꯨꯔꯨꯝꯃꯨ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒ ꯈꯨꯟ ꯀꯣꯜꯂꯤꯕ ꯂꯥꯏꯕꯨꯁꯨ ꯀꯥꯎꯕ ꯌꯥꯗꯦ ꯍꯣꯁꯇꯦꯜ ꯌꯧꯔꯛꯂꯕꯗ ꯀꯨꯁꯨꯝꯅ ꯃꯆꯥꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯊꯥꯕꯤꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯐꯤꯔꯣꯜ ꯂꯥꯏꯔꯤꯛ ꯂꯣꯏꯁꯤꯜꯂꯤ ꯍꯣꯁꯇꯦꯜ ꯀꯦꯝꯄꯁꯇ ꯅꯨꯄꯥ ꯆꯪꯕ ꯑꯊꯤꯡꯕ ꯊꯝꯃꯤ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯔꯤꯉꯩ ꯇꯉꯥꯏ ꯐꯗꯕꯗꯒꯤ ꯆꯪꯕꯗꯤ ꯌꯥꯏ ꯍꯣꯁꯇꯦꯜ ꯃꯅꯨꯡꯗꯗꯤ ꯏꯃꯨꯡꯒꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯔ ꯐꯥꯎꯕꯗ ꯅꯨꯄꯥ ꯆꯪꯕ ꯌꯥꯗꯦ ꯄꯣꯠ ꯑꯔꯨꯝꯕ ꯊꯥꯡꯗꯣꯛ ꯊꯥꯖꯤꯟꯒꯤ ꯑꯣꯏꯔꯕꯁꯨ ꯆꯪꯍꯟꯗꯦ ꯑꯊꯤꯡꯕꯁꯤ ꯂꯩꯕꯅ ꯉꯥꯟꯕꯒ ꯑꯍꯜꯗꯨꯒꯗꯤ ꯀꯦꯝꯄꯁ ꯋꯥꯡꯃꯗ ꯊꯣꯛꯈ꯭ꯔꯕꯅꯤ ꯀꯔꯤ ꯂꯝꯗꯩꯕꯨ ꯑꯣꯏꯔꯒꯕ ꯑꯩꯒ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯍꯥꯡꯂꯤꯕ ꯐꯃꯨꯡꯗꯨꯗ ꯌꯦꯡꯂꯒ ꯏꯆꯟꯅ ꯃꯇꯣꯝꯇ ꯍꯥꯏꯖꯕꯅꯤ ꯅꯪꯒꯤ ꯍꯧꯅꯕꯤ ꯁꯛ ꯇꯥꯈꯠꯄꯤꯗꯣ ꯃꯤꯅꯧꯗꯨꯗꯁꯨ ꯇꯧꯅꯨꯀꯣ ꯏꯔꯦꯟꯅ ꯋꯥ ꯉꯥꯡꯅꯨ ꯃꯤꯅ ꯁꯥꯎꯅꯤꯡꯈꯤꯅꯤ ꯂꯤꯟꯊꯣꯏꯅ ꯃꯅꯥꯎꯗ ꯄꯥꯈꯠꯆꯅ ꯍꯥꯏꯔꯤꯕꯅꯤ ꯆꯦ ꯑꯩ ꯑꯉꯥꯎꯕꯤ ꯅꯠꯇꯦꯕ ꯁꯣꯅꯨ ꯆꯨꯕꯤꯗꯧꯅ ꯑꯩꯕꯨ ꯃꯤꯉꯣꯟꯗꯕꯨ ꯅꯣꯏꯗ ꯉꯥꯡꯕ ꯇꯧꯕꯗꯣ ꯇꯧꯔꯨ ꯉꯥꯡꯂꯨꯒꯗ꯭ꯔꯣ ꯑꯣ ꯑꯗꯨ ꯈꯜꯂꯤꯗꯣ ꯐꯔꯕꯅꯤ ꯑꯋꯥꯠ ꯑꯄꯥ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯃꯥꯍꯣꯏꯁꯨ ꯆꯠꯂꯒꯦꯀꯣ ꯏꯆꯥ ꯇꯣꯝꯕꯤ ꯅꯨꯡꯇꯤꯒꯤ ꯐꯣꯟ ꯇꯧꯔꯛꯎꯀꯣ ꯑꯌꯨꯛꯇꯁꯨ ꯅꯨꯃꯤꯗꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯗꯨꯝ ꯇꯧꯁꯤ ꯏꯆꯥ ꯎꯗꯅꯅꯦ ꯃꯃꯥ ꯂꯩꯕ ꯉꯝꯃꯣꯏ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯏ ꯄꯛꯇꯦ ꯃꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯧ ꯎꯕꯗ ꯑꯁꯦꯡꯕ ꯋꯥꯍꯩꯁꯦ ꯍꯥꯏꯖꯤꯜꯂꯛꯄꯅꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯅꯪꯀꯣ ꯀꯩꯝꯇꯒ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯕ꯭ꯔꯥ ꯈꯪꯗꯦ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯆꯠꯇꯕ ꯌꯥꯗꯕꯅ ꯃꯆꯥꯕꯨ ꯊꯅꯝꯂꯒ ꯀꯨꯁꯨꯝꯒ ꯂꯤꯟꯊꯣꯏꯒꯁꯨ ꯆꯠꯈ꯭ꯔꯦ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇ꯭ꯔꯕꯅ ꯀꯥ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏꯕꯨꯗꯤ ꯅꯠꯇꯕꯅ ꯑꯗꯨꯝ ꯍꯔꯥꯎ ꯆꯠꯈꯤ ꯑꯗꯨ ꯍꯥꯏꯐꯝ ꯊꯣꯛꯄꯒꯤ ꯍꯥꯏꯔꯤꯕꯅꯤ ꯃꯃꯥꯍꯣꯏ ꯆꯠꯈ꯭ꯔꯕꯗ ꯏꯆꯟꯁꯨ ꯑꯅꯧꯕ ꯃꯐꯝꯅꯤ ꯂꯩꯔꯤꯕꯗꯣ ꯀꯥ ꯂꯝ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯏ ꯂꯣꯏꯕꯒ ꯏꯔꯨꯖꯊꯣꯛꯏ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯐꯃꯨꯡꯗ ꯍꯤꯞꯊꯕꯒ ꯃꯤꯠꯇ ꯁꯪ ꯆꯣꯡꯊꯣꯔꯛꯏ ꯈꯥꯕ ꯑꯃꯗꯤ ꯇꯔꯨꯕꯤꯒꯤ ꯂꯨꯍꯣꯡꯕ ꯋꯥꯈꯜꯗ ꯈꯟꯗꯨꯅꯇ ꯂꯩꯕꯒꯤꯔ ꯍꯧꯅꯔꯨꯕ ꯇꯧꯗ ꯆꯣꯡꯊꯣꯔꯛꯄꯅꯤ ꯃꯥꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯂꯝꯂꯅꯤꯀꯣ ꯇꯔꯨꯕꯤ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯩ ꯗꯥ ꯈꯥꯕꯗꯤ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ ꯅꯪꯕꯨꯁꯨ ꯂꯨꯅ ꯇꯧꯕꯤꯒꯅꯤꯗ ꯃꯕꯨꯛ ꯐꯕ ꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯔꯕꯁꯨ ꯑꯩꯒꯤ ꯑꯣꯏꯌꯨ ꯇꯝꯂꯝꯗ꯭ꯔꯦ ꯁꯤꯗꯅꯤꯅꯦ ꯅꯨꯡꯁꯤꯕꯁꯦ ꯉꯛꯏ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯅꯩꯁꯦ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯃꯤꯒꯤ ꯏꯆꯟ ꯏꯕꯦꯝꯃ ꯍꯦꯟꯖꯤꯟꯕꯤꯔꯅꯨ ꯋꯥꯈꯜꯗꯣꯀꯣ ꯀꯥꯏꯅꯧꯕꯨ ꯇꯝꯂꯝꯂꯗꯤ ꯂꯨꯍꯣꯡꯂꯕ ꯃꯇꯩ ꯃꯅꯥꯎ ꯐꯥꯎ ꯀꯥꯏꯅꯩ ꯑꯩꯒꯤꯗꯤ ꯅꯨꯡꯁꯤꯅꯔꯝꯕ ꯈꯛꯅꯤ ꯍꯣꯏꯗ ꯑꯥꯏꯁꯣꯔꯤꯌꯥ ꯐꯥꯎ ꯅꯨꯄꯥ ꯀꯥꯏꯅꯩꯁꯤꯕꯨ ꯑꯉꯛꯄꯅꯤ ꯂꯩꯁꯥ ꯃꯥꯒꯤ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕ ꯉꯝꯗꯦ ꯋꯥꯅ ꯂꯩꯕ ꯍꯩꯇꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯛꯆꯩ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯨꯟꯈꯤꯕ ꯃꯤꯗꯨꯕꯨꯁꯨ ꯁꯥꯎꯔꯨꯗꯦ ꯈꯩꯈꯥ ꯂꯤꯟꯈꯥ ꯊꯥꯔꯨꯗꯦ ꯍꯨꯟꯗꯨꯅꯁꯨ ꯉꯥꯡꯂꯨꯗꯦ ꯍꯦꯟꯅꯗꯨꯝ ꯋꯥꯈꯜ ꯆꯥꯎꯊꯣꯛꯂꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯖꯁꯅꯨ ꯈꯟꯖꯩ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯗꯒꯤ ꯊꯩꯗꯣꯛꯅꯕ ꯃꯣꯕꯥꯏꯜꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯆꯪꯂꯨꯕꯗꯤ ꯀꯤꯕ ꯄꯣꯛꯏ ꯈꯥꯕ ꯇꯔꯨꯕꯤ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕ ꯀꯌꯥ ꯎꯒꯅꯤ ꯁ꯭ꯇꯦꯇꯁ ꯊꯝꯅꯔꯛꯄꯗ ꯁꯣꯏꯗꯅ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯌꯧꯍꯟꯅꯤꯡꯗꯕ ꯃꯤꯀꯨꯞ ꯑꯃ ꯂꯨꯍꯣꯡꯕꯒꯤ ꯂꯥꯡꯂꯝꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯍꯟꯅꯈ꯭ꯔꯕꯗ ꯈꯥꯕ ꯍꯤꯗꯥꯛ ꯉꯥꯎꯔꯪ ꯃꯃꯥ ꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯃꯆꯦ ꯃꯦꯂꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯂꯔꯦ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯁꯤꯗ ꯀꯞꯂꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯂꯤ ꯄꯤꯌꯥꯏꯅꯨꯒ ꯃꯦꯂꯩꯒꯁꯨ ꯈꯥꯕꯕꯨ ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯄ ꯇꯧꯗꯦ ꯈꯥꯕꯗꯣ ꯋꯥꯔꯧꯅ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯗ ꯋꯥꯀꯠꯂꯛꯏ ꯄꯂꯦꯝ ꯏꯃꯥ ꯄꯣꯛꯄꯤꯌꯦ ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯝꯂꯅꯤ ꯄꯦꯜꯂꯝꯃꯅꯤ ꯅꯣꯏ ꯑꯗꯨꯒ ꯄꯂꯦꯝ ꯁꯛꯄꯤ ꯏꯆꯦ ꯃꯍꯜ ꯅꯧꯄꯥꯅ ꯏꯆꯦꯕꯨ ꯏꯆꯦ ꯑꯣꯏꯅ ꯐꯪꯖꯔꯨꯕꯅ ꯉꯁꯤꯗꯤ ꯅꯧꯄꯥꯒꯤ ꯅꯤꯡꯕ ꯄꯨꯝꯕ ꯀꯥꯏꯈ꯭ꯔꯦ ꯅꯣꯏ ꯅꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯌꯦꯡꯉꯨꯀꯣ ꯃꯦꯂꯩ ꯐꯝꯂꯤꯕꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯧꯄꯥꯒꯤ ꯅꯥꯛꯇ ꯐꯝꯂꯔꯦ ꯑꯗꯨꯒ ꯅꯕꯥꯏꯅ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯤ ꯈꯟꯈꯤꯅꯤ ꯏꯃꯥꯕꯨ ꯎꯁꯤꯠꯈꯤꯔꯣꯏ ꯏꯕꯨꯡꯉꯣ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯃꯆꯦꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯈꯥꯕ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯅꯧꯄꯥꯅ ꯍꯤꯡꯂꯤꯈꯩꯗꯤ ꯏꯃꯥ ꯑꯃꯗꯤ ꯏꯆꯦꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯈꯤꯅꯤ ꯏꯕꯥꯏꯕꯨꯗꯤ ꯂꯩꯍꯧꯗꯕꯅꯤ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯅꯍꯥꯛꯁꯦ
ꯂꯩꯕꯥꯛꯅꯤ ꯀꯥꯏ ꯈꯨꯝꯅꯔꯤꯕꯤ ꯂꯝꯗꯝꯁꯤꯒꯤ ꯆꯠꯅꯕꯤ ꯅꯥꯠꯄꯨ ꯌꯣꯛꯈꯠꯅꯕꯒꯤꯗꯃꯛ ꯂꯥꯏꯔꯤꯛ ꯀꯌꯥ ꯏꯈ꯭ꯔꯕ ꯑꯏꯕꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯗꯤ ꯑꯆꯧꯕ ꯑꯣꯖꯥꯒꯤ ꯐꯝ ꯄꯥꯏꯔꯤꯕ ꯑꯣꯖꯥꯅꯤꯀꯣ꯫ ꯏꯕꯨꯡꯉꯣ, ꯄꯤꯌꯥꯏꯅꯨꯅ ꯃꯆꯥꯕꯨ ꯀꯧ ꯋꯥꯍꯩ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤ꯫ ꯈꯥꯕ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯄꯦꯟꯗꯕꯗꯣ ꯃꯀꯥ ꯂꯥꯝꯅ ꯐꯣꯡꯗꯣꯔꯛꯏ꯫ ꯑꯩꯕꯨ ꯄꯨꯄꯥꯛ ꯁꯨꯕ ꯃꯆꯥꯔꯣ? ꯑꯩꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ꯫ ꯃꯇꯤꯛ ꯆꯥꯈ꯭ꯔꯕꯤ ꯏꯃꯥꯅ ꯄꯣꯛꯂꯕꯁꯨ ꯑꯩ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯀꯩꯁꯨ ꯑꯣꯏꯗꯦ, ꯆꯟꯅꯗꯦ꯫ ꯏꯃꯥꯅ ꯇꯥꯟꯁꯤꯟꯕ ꯁꯦꯜ ꯂꯟ ꯊꯨꯝ ꯀꯥꯏꯗꯨꯅ ꯆꯥꯕ ꯃꯆꯥ ꯑꯣꯏꯔꯤꯗꯅ꯫ ꯃꯦꯂꯩꯁꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯈꯣꯟꯀꯂꯞꯅ꯫ ꯏꯃꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯕꯁꯨ ꯂꯩꯕꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯔꯤꯁꯨ ꯋꯥꯠꯇꯅ ꯍꯤꯡꯕ ꯏꯃꯨꯡ ꯑꯃꯅꯤ ꯑꯩꯈꯣꯏꯁꯦ꯫ ꯏꯕꯦꯝꯃ, ꯅꯧꯄꯥꯁꯤꯒ ꯃꯥꯟꯅꯔꯨꯔꯅꯨ, ꯀꯩꯗꯧꯕꯒꯦ ꯅꯪꯕꯣ? ꯄꯤꯌꯥꯏꯅꯨꯅ ꯍꯧꯒꯠꯇꯨꯅ ꯈꯥꯝꯂꯛꯏ, ꯈꯥꯕꯗꯤ ꯍꯟꯗꯦ, ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯁꯦꯜ ꯄꯥꯏꯌꯦꯕ, ꯁꯦꯜ ꯄꯥꯏꯕ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯑꯃ꯫ ꯍꯧꯅ ꯑꯃꯨꯛ ꯅꯣꯛꯊꯣꯔꯛꯏ, ꯇꯧꯐꯝ ꯈꯪꯗꯦ ꯄꯤꯌꯥꯏꯅꯨ꯫ ꯃꯦꯂꯩꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯈꯥꯕ ꯅꯣꯛꯂꯝꯕꯗꯨ ꯁꯠ ꯍꯟꯖꯤꯜꯂꯤ ꯑꯗꯨꯒ ꯆꯦ, ꯅꯪ ꯅꯨꯄꯤꯅꯤ, ꯑꯆꯥꯎ ꯑꯔꯝ ꯌꯥꯝ ꯄꯥꯡꯒꯅꯨ, ꯃꯗꯨꯒꯤ ꯐꯠꯇꯕ ꯂꯥꯛꯀꯅꯤ꯫ ꯏꯕꯨꯡꯉꯣ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯋꯥꯔꯤ ꯁꯥꯁꯤ, ꯆꯠꯂꯣ ꯄꯣꯊꯥꯔꯨꯔꯣ꯫ ꯃꯃꯥꯅ ꯉꯥꯡꯂꯛꯂꯤꯕꯗꯨ ꯊꯑꯣꯏꯗ ꯉꯥꯡꯅꯤꯡꯕ ꯄꯨꯝꯕ ꯉꯥꯡꯂꯛꯏ, ꯁꯤꯠ ꯇꯦꯡꯅ ꯈꯥꯕꯗꯣ꯫ ꯃꯤꯅ ꯉꯥꯡꯅꯕ ꯋꯥꯇꯕꯨ ꯇꯥꯔꯒ ꯏꯃꯥꯒꯤ ꯆꯦꯒꯅ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯁꯨ ꯀꯥꯏꯅꯔꯦ, ꯅꯨꯡꯁꯤꯌꯨ ꯌꯥꯗꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯨꯡꯅꯔꯦ꯫ ꯃꯗꯣ ꯅꯪꯅ ꯄꯨꯖꯔꯛꯄꯅꯤ, ꯑꯩꯈꯣꯏꯅ ꯁꯤꯜꯂꯨꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯁꯪꯒꯠꯅꯕ ꯍꯧꯔꯦ꯫ ꯃꯥꯅꯦ, ꯑꯩꯅ ꯄꯨꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯏꯆꯦ, ꯏꯃꯥꯒꯤ ꯏꯆꯦꯒꯅ ꯑꯩꯉꯣꯟꯗ ꯏꯆꯟꯕꯨ ꯈꯪꯅꯕꯗ ꯋꯥꯈꯜꯗ ꯅꯩꯈꯤꯕ ꯌꯦꯠꯈꯤꯕꯗꯣ, ꯃꯗꯨ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯃꯁꯤ ꯄꯨꯝꯕ ꯊꯣꯛꯂꯝꯂꯣꯏ꯫ ꯌꯥꯔꯦ, ꯀꯩꯗꯧꯕꯒꯦ, ꯇꯣꯛꯅꯔꯣ ꯈꯤꯠ, ꯅꯣꯏꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯔꯔꯣꯏꯗꯕ ꯋꯥꯗꯨꯗ ꯌꯥꯝ ꯉꯥꯡꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯈꯣꯟꯀꯂꯞꯅ ꯄꯤꯌꯥꯏꯅꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯥꯕ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯄꯂꯦꯝ, ꯅꯆꯥꯅ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯃꯟꯈꯤꯕꯗꯨꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯈꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯪꯕꯤꯕ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯁꯤꯟꯐꯝ ꯑꯃꯗꯤ ꯍꯩꯔꯤꯕ ꯃꯍꯩ ꯃꯌꯥꯝꯁꯤꯅ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯒꯅꯤ ꯈꯟꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯏꯃꯥꯒ ꯏꯆꯦꯒꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯠꯇꯕ ꯄꯥꯎ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯅꯩꯅꯕꯤꯈꯤꯕꯒꯤ ꯃꯍꯨꯠ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯩꯅꯕꯤꯔꯝꯂꯕꯗꯤ ꯅꯆꯥꯅ ꯉꯁꯤ ꯅꯤꯡꯕ ꯀꯥꯏꯔꯤꯕ, ꯇꯛꯁꯤ ꯁꯣꯜꯂꯤꯕ, ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯣꯛꯂꯔꯣꯏꯗ꯭ꯔꯕ ꯃꯆꯨꯒ ꯂꯣꯏꯅꯅ ꯍꯤꯡꯒꯗꯧꯔꯤꯕꯁꯦ ꯍꯤꯡꯂꯝꯂꯣꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯃꯍꯥꯛ ꯀꯥꯏꯅꯕꯗ ꯂꯣꯏꯈ꯭ꯔꯕ꯫ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯈꯥꯕꯗꯣ꯫ ꯃꯆꯥꯒꯤ ꯋꯥꯍꯩꯁꯤꯗ ꯄꯤꯌꯥꯏꯅꯨ ꯋꯥꯈꯜꯅ ꯌꯣꯝꯗꯨꯅ ꯂꯦꯞꯍꯧꯏ, ꯑꯗꯨꯕꯨ ꯃꯦꯂꯩꯗꯤ ꯁꯥꯍꯧꯏ꯫ ꯈꯪꯗꯅ ꯅꯪ ꯑꯗꯨꯕꯨꯗꯤ ꯅꯣꯡꯗ ꯉꯥꯟꯈꯤꯁꯅꯨ, ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗ ꯁꯥꯕ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯇꯔꯨꯕꯤꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯆꯦ ꯑꯃꯗꯤ ꯃꯃꯥꯒꯤ ꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯒ ꯈꯥꯕ ꯇꯔꯨꯕꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯇꯔꯨꯕꯤꯅ ꯃꯐꯤ ꯍꯣꯡꯕꯗ ꯃꯇꯦꯡ ꯄꯥꯡꯂꯛꯄꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯐꯤ ꯍꯣꯡꯕ ꯂꯣꯏꯕꯒ ꯂꯥꯏꯌꯦꯡ ꯐꯥꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯇꯔꯨꯕꯤ, ꯁꯤꯗ ꯐꯝꯃꯨ ꯂꯥꯎ꯫ ꯍꯔꯥꯎꯅ ꯆꯪꯁꯤꯟꯖꯩ, ꯑꯗꯨꯒ ꯈꯥꯕꯒꯤ ꯅꯥꯛꯇ ꯐꯝꯖꯩ꯫ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯃꯥꯒꯤ ꯅꯥꯛꯇ ꯂꯩꯕ ꯐꯪꯖꯔꯕꯗ ꯇꯔꯨꯕꯤꯗꯤ ꯊꯦꯡꯅꯔꯤꯕ ꯃꯤꯆꯩ ꯄꯨꯝꯕ ꯍꯛꯆꯤꯟꯅ ꯂꯧꯔꯨꯗꯦ꯫ ꯈꯥꯕ ꯃꯥꯕꯨꯇꯅꯤ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯤꯕ꯫ ꯈꯥꯕꯅ ꯇꯔꯨꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯛꯏ꯫ ꯑꯩꯅ ꯅꯪꯕꯨ ꯉꯥꯡꯕꯗꯣ ꯅꯪꯁꯨ ꯇꯥꯔꯝꯒꯅꯤ, ꯁꯥꯎꯒꯅꯨꯀꯣ꯫ ꯁꯥꯎꯗꯦꯗ꯫ ꯁꯥꯎꯒꯅꯨ, ꯁꯥꯎꯔꯕꯁꯨ ꯑꯩꯒꯤ ꯑꯋꯥꯕ ꯌꯦꯡꯕꯤꯔꯒ ꯅꯪ ꯈꯔ ꯇꯥꯁꯤꯟ ꯈꯔ ꯎꯁꯤꯟꯅꯗ ꯈꯥꯡꯉꯨꯀꯣ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯃꯥꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯨꯅꯤ? ꯑꯩꯅ ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ, ꯅꯪꯕꯨꯁꯨ ꯋꯥꯍꯜꯂꯣꯏꯗ꯫ ꯍꯔꯥꯎꯖꯔꯝꯕ ꯇꯔꯨꯕꯤꯒꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯤ꯫ ꯅꯤꯡꯕ ꯀꯥꯏꯔꯕ ꯈꯥꯕꯗꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯗ ꯋꯥꯀꯠꯂꯝꯕꯗꯨꯒꯤ ꯃꯅꯤꯜ ꯀꯣꯛꯇ꯭ꯔꯤꯕꯅ ꯃꯅꯥꯛꯇ ꯐꯝꯂꯤꯕꯤ ꯇꯔꯨꯕꯤꯗ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯌꯧꯕꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯍꯨꯠ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯄꯨꯝꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯉꯥꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ, ꯌꯥꯝꯅ ꯋꯥꯕꯁꯨ ꯌꯥꯝ ꯋꯥꯖꯔꯕꯅꯤ꯫ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯖꯗ꯭ꯔꯕꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ, ꯏꯅꯥꯛꯇ ꯂꯩꯔꯒ ꯅꯨꯡꯉꯥꯏꯍꯟꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯐꯠꯇꯕꯅ ꯃꯥꯕꯨ ꯍꯦꯟꯅ ꯋꯥꯍꯟꯕꯤꯔꯝꯂꯦ꯫ ꯄꯥꯏꯔꯤꯕ ꯇꯔꯨꯕꯤꯒꯤ ꯈꯨꯠꯇꯣ ꯊꯥꯗꯣꯛꯂꯦ꯫ ꯄꯥꯈꯠꯆꯩ ꯇꯔꯨꯕꯤꯗꯤ ꯈꯥꯕꯅ ꯊꯥꯗꯣꯔꯛꯂꯤꯕ ꯃꯥꯒꯤ ꯈꯨꯠ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯄꯤꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯈꯥꯕ ꯇꯞꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯈꯨꯠ ꯑꯅꯤꯗꯣ ꯊꯕꯥꯛꯇ ꯊꯝꯃꯤ꯫ ꯃꯤꯠ ꯎꯏꯁꯤꯜꯂꯤ꯫ ꯐꯨꯟꯒꯠꯂꯝꯕ ꯁꯣꯔ ꯑꯆꯧꯕ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯆꯥꯡꯅ ꯊꯣꯔꯛꯄ ꯈꯣꯟꯐꯝꯗ, ꯉꯁꯥꯏꯗꯣ ꯃꯥꯅ ꯑꯩꯕꯨ ꯎꯈꯤ꯫
Tarubi masa pomba tu chungi mitlu da pirang ihawi mit ushilaba khaba ko tumin yingli aina bor oina nakhoi thongan da leppada obada mangon da phorongada ba du khallubada isane sabu chaise kayara waro ba supokche ngasi aina lepkhibado magi thongal do airamdadi khaya da pelamgada ba ngasi inakta nangna phamli basigi mahut mana phamlamnabadi adu sagat kiba manglan pomba aigi asoiba khongthang amana kahenkhre mayam kaplamgani rubi mayam waramgani angang do yam kaplamgani ko aisi yam fatte mabu wahangadaba misakto aini khanglamlabadi mabu nungsiba tambiramloidabani nungsibasu aina tambiramani kainabasu aina khangalamle mabu doklamba ai mapokshimagi ningba thongba laikhraroi isana khangje wangang liba khabagi ushiliba mitki pallado namkhaiduna pirang chentharakle awaba lotsan bahai taba oibana adumok makhatari chalamdaida mana noklam khiba minokto marau yamna lei minoktuna aigi thamoibo chingthek pirambani maga kainabagi chakliba thamoi machakse nangna muthatpa ngamloi tarubi pendri haiduna asi yawna ngangpham thokpra mana luhongduna lauraba nupi amada asumna nganglibase nupinugi thamoida kari phauramgani sauningani kapningani khambangani adumba ngangba yabra aise kari oina ui adumna ngangadaba oirabadi haujumak aibu thinbiro haininglabasu haizaba ngamdre tarubi khaba masu asi yawna nganglibase nesagi mayainani natrabadi arep akham leita sittena nganglibase nganglamloi tole yamna tarubi maran leirabi amago khabago yingli mittagi pirangso lona chentharakle khabana nganglibado takidre ichanna maphamda hairakkiba wahaisingduna oina mahutsin nakhongda changsilai khangakle ichanna hairakibado achumbu oiragani khababu magi oiba phanglabaso khabagi thamoidagi ichangi mami muthatpade kaidoningdaso oithoklaroi migi phizigi manibo namduna mullubagi mahai masu phangpham thokpani phangsu phangle mapuroibana mahak nattaba atopa nupi amabo mangondagi hena nungsiduna leireko haiba wakhalsina mabu adumak otlagani nungairaba luhongbagi ahingmaktadagi tarubigi wakhalda amukta phangkhidriba chaithing phangba hokre hundokhiba yai akaiba likli langthokhiba yai akaiba mingsel satokhiba yai yuramba tingkhang masi pumba arimbani akaiba thamoida akaiba thamoi puduna chatliba mioi khudingi saklon manaroi mayamdagi pumtop tokpa saklon lau ichan sumyam lakta tilli ahanba class hobagi chatlumagi halakli madom nakongdasu earphone hapli kanabusu thausaruba taude asum chatlambadagi hostel gate yoramdaida thanglamba khongthang khamli lipi tongfat leithoi nupa hum leplamli hapliba earphone da lokthoi magi hongna sa khonwarapna kaino kari pamge ahumdugi maraktagi machin khra yangba nupa amana ming khangningba kaigino kedogdoino aigi ming khanglaga wa ngangdaba nupa ani do chirol tawne as sathi he furaktana amu watho oiradi farakta ani he isangi wangangda nupa du so adum khumi sum nanga khangnaning ba chatho ko bitna bit leitabne sakta duga phajaba sari ba kaiduni ne nasak phajara su pamde khangnaning deba inarakano anau balak pada ngairi ikai se ko miniam tongam biman kini earphone da amu na khong hapchil laga laithok tuna chat pahauki ahum du su mata ni hainara chatki isangi matau pumba gate wangbada khamliba kar manungda tongliba tayalna sunglass tagi mit kup tayingli panglap lap tabana ngangnariba singdu suloina tahore ladies hostel number 7 mu thariba gate to the lansanki oi sit hai thadana tumliba nongdairambagi pambomda popop thai ngak tu uige taya yelakano masidi khanaroi hekta yengurage ai taya khonglei thuna changsilai campus manungda mana changkibagi ichanda hostel gi satar lansan kre
ꯑꯁ ꯍꯥꯏꯖꯗꯨꯅ ꯂꯦꯞꯄꯤ ꯇꯌꯥꯜ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯒ ꯏꯆꯟꯗꯣ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯁꯇꯔ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯔꯦꯖꯤꯁꯇꯔꯗꯨꯗ ꯏꯔꯤꯕꯗꯣ ꯎꯔꯕꯗ ꯇꯌꯥꯜ ꯃꯥꯏꯊꯣꯡ ꯉꯥꯟꯊꯣꯛꯅ ꯆꯟꯆꯠ ꯇꯧꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯗꯤ ꯇꯧꯗꯦ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯌꯥꯕ ꯐꯪꯗꯕꯅ ꯃꯥꯅ ꯑꯗꯨꯝꯅ ꯂꯦꯞꯂꯤꯉꯩ ꯋꯥꯔꯗꯦꯟ ꯔꯣꯝꯗꯒꯤ ꯏꯆꯟꯕꯨ ꯄꯣꯛꯄ ꯌꯥꯕ ꯃꯄꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯊꯣꯔꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯏꯆꯟꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯤ, "ꯏꯆꯥꯒꯨꯝꯕꯤ, ꯅꯃꯥꯟꯅꯕꯤꯒ ꯅꯨꯡꯁꯤꯅꯅ ꯂꯩꯌꯨꯀꯣ, ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯕꯕꯥꯅ ꯂꯣꯏꯅ ꯍꯣꯠꯅꯗꯧꯔꯤꯕꯅꯤ." "ꯍꯣꯏ ꯕꯕꯥ." ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯁꯥꯎꯕ ꯇꯝꯊꯤꯕꯒꯤ ꯁꯛꯇꯝ ꯂꯧꯈꯤꯕ ꯅꯨꯄꯤꯃꯆꯥꯅꯤ, ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗꯅ ꯏꯪꯅ ꯃꯦꯡꯂꯕ ꯈꯣꯟꯐꯝꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯇꯌꯥꯜꯕꯨ ꯃꯥꯅ ꯎꯈꯤꯗꯦ꯫ ꯏꯆꯟꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯨꯄꯥꯗꯣ ꯇꯌꯥꯜꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯗꯨꯗ ꯇꯌꯥꯜꯅ, "ꯈꯨꯔꯥꯝꯆꯥ, ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ?" "ꯀꯅꯥꯕꯨꯅꯣ?" "ꯍꯧꯖꯤꯛꯇ ꯈꯨꯔꯥꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯨꯄꯤꯃꯆꯥꯗꯣ." "ꯑꯣ, ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯔꯨꯝꯃꯦꯠ ꯑꯣꯏꯗꯧꯔꯤꯕꯤ ꯅꯨꯄꯤꯃꯆꯥꯗꯨꯅꯤ, ꯃꯕꯨꯛ ꯃꯄꯥꯎ ꯐꯅ ꯎꯏ." ꯈꯨꯔꯥꯝꯆꯥꯅ ꯄꯥꯈꯠꯂꯝꯕꯗꯨ ꯐꯔꯦ, "ꯅꯆꯜꯒꯤ ꯐꯤꯕꯝ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ. ꯂꯥꯎ, ꯒꯥꯔꯤꯗ ꯅꯗꯣꯝꯆꯥꯒ ꯉꯥꯏꯔꯨꯁꯦ." ꯇꯌꯥꯜ ꯋꯥꯈꯜ ꯑꯃꯗ ꯅꯣꯛꯏ, ꯑꯗꯨꯒ ꯅꯤꯡꯊꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯏꯆꯟꯅ ꯕꯕꯥ ꯍꯥꯏꯅ ꯀꯧꯈꯤꯕ ꯃꯤꯁꯛꯇꯣ ꯁꯅꯥꯊꯣꯏꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅꯤ꯫ ꯇꯌꯥꯜꯅ ꯁꯅꯥꯊꯣꯏꯒ ꯃꯄꯥ ꯄꯣꯛꯄ ꯃꯕꯨꯗꯧ ꯑꯅꯤꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯕꯨꯡ ꯃꯆꯜ ꯊꯣꯛꯏ꯫ ꯌꯨꯝꯁꯨ ꯊꯪꯅꯅ ꯂꯩꯕꯅꯤ, ꯑꯅꯤꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯏꯆꯟꯅ ꯆꯪꯂꯛꯄꯗ ꯇꯝꯐꯥ ꯆꯠꯀꯗꯕꯒꯤ ꯁꯦꯝ ꯁꯥꯔꯝꯂꯦ꯫ ꯏꯆꯟꯕꯨ ꯎꯕꯗ ꯁꯅꯥꯊꯣꯏ ꯍꯔꯥꯎꯅ ꯃꯉꯣꯟ ꯅꯣꯛꯆꯩ꯫ "ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ, ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯅꯣꯏ ꯀꯤꯌꯔ ꯇꯦꯀꯔꯔ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯅꯅꯦ ꯀ꯭ꯂꯥꯁ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯩ ꯉꯥꯏꯔꯤꯕꯅꯤ." ꯉꯁꯤꯇ ꯊꯦꯡꯅꯕ ꯑꯣꯏꯕꯅ ꯅꯣꯛꯄꯗ ꯃꯪꯅꯣꯛꯏ꯫ ꯇꯝꯐꯥꯅ ꯍꯥꯏꯔꯛꯂꯤꯁꯦ ꯇꯥꯕꯗ ꯇꯝꯐꯥꯁꯨ ꯏꯆꯟꯕꯨ ꯌꯦꯡ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯅꯃꯥꯟꯅꯕꯤꯁꯦ ꯁꯅꯥꯊꯣꯏ ꯀꯧꯕꯅꯤ, ꯃꯇꯣꯝꯇ ꯄꯣꯛꯏ, ꯃꯁꯥ ꯈꯔ ꯁꯣꯟꯕꯅꯤ, ꯆꯥꯕ ꯊꯛꯄꯁꯨ ꯈꯔ ꯄꯦꯠꯄꯅꯤ, ꯑꯋꯥꯠ ꯑꯄꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯔꯒ ꯂꯩꯃꯤꯟꯅꯧꯀꯣ, ꯑꯋꯥꯠꯄ ꯑꯃ ꯍꯦꯛ ꯂꯩꯕꯗ ꯍꯥꯏꯔꯛꯑꯣ, ꯃꯃꯥ ꯆꯦꯜꯂꯛꯀꯗꯧꯔꯤꯕꯅꯤ, ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯛ ꯅꯛꯏ." "ꯍꯣꯏ ꯃꯃꯥ." ꯃꯥꯕꯨ ꯌꯥꯝ ꯈꯪꯕꯗꯧꯅ ꯉꯥꯡꯂꯛꯄꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯝꯗꯤ ꯈꯜꯂꯤ ꯏꯆꯟꯁꯨ꯫ "ꯑꯗꯨꯕꯨꯗꯤ ꯃꯃꯥ ꯆꯠꯂꯒꯦꯀꯣ, ꯁꯅꯥ ꯂꯥꯛꯑꯣ, ꯕꯕꯥꯅ ꯏꯆꯥ ꯎꯅꯤꯡꯂꯝꯈꯤꯅꯤ." ꯇꯝꯐꯥ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤ꯫ "ꯏꯆꯟ, ꯅꯪ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯃꯃꯥ ꯕꯕꯥ ꯑꯝꯇ ꯎꯅꯧꯈꯤꯒꯦ, ꯀꯨꯏꯔꯛꯑꯣꯏ." ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯊꯣꯏ ꯆꯦꯟꯈꯤ꯫ ꯏꯆꯟ ꯉꯛꯆꯥꯅꯅ ꯆꯤꯌꯔꯗ ꯐꯝꯊꯩ꯫ ꯄꯨꯔꯛꯂꯤꯕ ꯁꯅꯥꯊꯣꯏꯒꯤ ꯃꯃꯜ ꯌꯥꯝꯕ ꯐꯖꯕ ꯂꯩꯇꯦꯡꯁꯤꯡꯗꯨ ꯌꯦꯡꯂꯤ꯫ ꯒꯦꯠ ꯋꯥꯡꯃꯗꯅꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯇꯝꯐꯥꯅ ꯃꯆꯥꯕꯨ ꯅꯤꯡꯊꯤꯅ ꯂꯩꯅꯕ ꯍꯥꯏꯔꯝꯂꯒ ꯀꯥꯈꯠꯈ꯭ꯔꯦ ꯒꯥꯔꯤꯗ꯫ ꯃꯈꯨꯔꯥ ꯃꯗꯣꯝꯆꯥ ꯀꯥꯈꯠꯈ꯭ꯔꯕꯗ ꯇꯌꯥꯜꯅ ꯁꯅꯥꯊꯣꯏꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ, "ꯁꯅꯥ, ꯇꯥꯃꯣꯆꯥꯒ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯇꯥꯟꯅꯗ ꯌꯥꯗ꯭ꯔꯦ." "ꯑꯦ, ꯀꯩꯅꯣ ꯇꯥꯃꯣꯆꯥ?" "ꯀꯣꯟꯅ ꯐꯣꯟꯗ ꯁꯥꯟꯅꯗꯧꯅꯤ." "ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯣ?" "ꯌꯥꯗꯦ, ꯆꯪꯈ꯭ꯔꯣ, ꯇꯥꯃꯣꯆꯥ ꯆꯠꯂꯦꯀꯣ." ꯅꯣꯡꯗꯥꯔꯦꯝꯕꯁꯨ ꯃꯉꯛ ꯆꯦꯞꯊꯔꯞ ꯇꯧꯅ ꯂꯥꯎꯔꯛꯏ, "ꯁꯅꯥ, ꯗꯥꯔꯦꯝꯕꯁꯨ ꯆꯠꯂꯦ." "ꯍꯣꯏ ꯗꯥꯔꯦꯝꯕ." ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯧꯈ꯭ꯔꯦ꯫ ꯁꯅꯥꯊꯣꯏ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯇꯧꯏ꯫ ꯍꯔꯥꯎꯅ ꯀꯥ ꯇꯝꯅ ꯂꯥꯛꯄꯗ ꯁꯛ ꯈꯔ ꯇꯥꯈꯠꯄ ꯅꯨꯄꯤ ꯑꯍꯨꯝ ꯊꯦꯡꯅꯔꯛꯏ꯫ ꯑꯍꯨꯝꯗꯨꯅ ꯁꯅꯥꯊꯣꯏ ꯅꯣꯛꯅꯕ ꯃꯥꯟꯕ, ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯍꯧꯕꯗꯣ ꯁꯅꯥꯊꯣꯏꯁꯨ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯦ꯫ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯆꯟ ꯂꯩꯔꯝꯗꯦ꯫ "ꯑꯦ, ꯀꯥꯏ ꯆꯠꯈ꯭ꯔꯕ?" ꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯏꯆꯟ ꯆꯪꯂꯛꯏ꯫ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯂꯨꯕꯅꯤ ꯈꯪꯉꯤ꯫ "ꯏꯆꯟ, ꯑꯩꯒꯤ ꯋꯥꯜ ꯗꯦꯀꯣꯔꯦꯇꯤꯚ ꯑꯥꯏꯇꯦꯝꯁ ꯌꯥꯝ ꯌꯥꯎꯔꯤꯌꯦ, ꯁꯦꯝꯁꯤ ꯏꯕꯥꯅꯤ." "ꯁꯦꯝꯅꯤꯡꯗꯦ, ꯊꯕꯛ ꯌꯥꯝ ꯂꯩ, ꯅꯇꯣꯝ ꯁꯦꯝꯃꯨ, ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯛꯀꯅꯨ." ꯃꯇꯥꯔꯣꯏꯁꯤꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯇꯊꯤ ꯈꯨꯝꯃꯤ꯫ ꯍꯛꯆꯥꯡꯗ ꯇꯩꯕ ꯌꯥꯕ ꯀ꯭ꯔꯤꯝ ꯇꯩꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯪ ꯂꯩꯐꯝ ꯊꯣꯛꯄ ꯄꯪꯂꯩ ꯃꯔꯩ, ꯑꯩꯉꯣꯟꯗ ꯆꯒꯠ ꯇꯧꯔꯛꯀꯅꯨ." "ꯀꯩꯒꯤ?" "ꯃꯤ ꯇꯤꯟꯅꯅꯤꯡꯗꯦ ꯑꯩ." ꯊꯕꯛ ꯌꯥꯝ ꯂꯩ ꯍꯥꯏꯔꯝꯕ ꯃꯥꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂ ꯇꯨꯝꯈ꯭ꯔꯦ꯫ ꯏꯆꯟꯅ ꯎꯠꯂꯝꯂꯤꯕ ꯃꯇꯧꯗ ꯁꯅꯥꯊꯣꯏ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯗꯨꯝ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯂꯩꯇꯦꯡꯒꯤ ꯄꯣꯠꯁꯤꯡꯗꯣ ꯄꯨꯊꯣꯛꯂꯒ ꯃꯥꯒꯤ ꯇꯦꯕꯜ ꯃꯄꯥꯒꯤ ꯐꯛꯂꯥꯡꯗ ꯅꯞꯄꯤ꯫ ꯄꯨꯔꯛꯂꯤꯕ ꯂꯩꯇꯦꯡ ꯈꯨꯗꯤꯡ ꯑꯅꯤ ꯁꯨꯔꯛꯏ꯫ ꯈꯣꯡꯊꯥꯡ ꯇꯞꯂꯞ ꯏꯆꯟ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯊꯥꯡꯗꯨꯅ ꯏꯆꯟꯒꯤ ꯇꯦꯕꯜ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯃꯥꯒ ꯃꯑꯣꯡ ꯆꯞ ꯃꯥꯟꯅꯅ ꯅꯞꯂꯤ꯫ ꯏꯆꯟꯁꯨ ꯐꯩꯖꯨꯞ ꯈꯖꯛ ꯍꯥꯏꯗꯣꯛ ꯁꯅꯥꯊꯣꯏꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯃꯇꯧꯗꯣ ꯅꯨꯡꯁꯤ ꯌꯥꯝꯅ꯫
Sanathoi lay thorak pada o kini matagum isan phaisupta amuk subjinki khumjinki Sembaloi pada Sanathoi chair da phamthe aduga hostel selection list yengki bandamitta ningsingi Ichan maga room pulli bada ubada harau kibani Angaubi amago mangak haidana noi Isani maga lemina gadoriba mida kanano yengluda Magi lakpham thokpa lakibani Sanathoi thinba laklama makhoi sum yum yore Tayalgi phamungda maruf anida amana maning on amana mamang on hippoi leiri Nupi koiro nong dairemba Taning de ko tayal wathi warem Phagiro haise ha Nong dairemba gi makhongda kausili Tayalgi makhongda tak thenglaga nong dairemba su Thasi thano hawbadongna mathomram khangda nupi koyoi Aina nupi koida leibase noyam chaklamgani Phangkoi koiba yabe moongda apama nupi di leitana Nangna pamdawa nupi thengnarakpaini urakpaini ko Mitlang khalai nong dairemba aduga Karam kanda Kadaida, karam mafamda kamdongna thengnariba nangde Ho thengnari edi thengnari koiroda Taba yawa khara sungangnasi tayal Nangga ega ngasi hek nongambadai mirem oiminari Masidabu nangna ngangli wadubu kamai thajadorige Nangga sai kyam kuina tume tumi tumdi ningsingdri kaigino ha Nangna tumlinge aina kari uki nang khambro Adu ada khangde nangi nupi silladongni koidaba yaroi Aigi mai ngaktraba siminadongni Nong dairemba tayal da santrik yingli maduda tayal suklap tawna Kaino ha Kari hairak to mange Sana ibungo kuman macha Love hotspot love wifi yado Adu tawrakani khangjabdo ina Tayal nong dairemba gi nakta changsilana khongrai channa phammi aduga Aduma nupi imta natre love wifi sikar jangdong nupi natreba Yam chetpat love password thamba nupi thengare aduini harise Masi koi haudraba nang pamjariba nupi maongdo fangaroi Adum areng putharani Kaya duman ngangino Aina ngangi sa haijin mamaliro Ngasai de khanaw kang kay ngangi sa Haijili duwa haijin mamaliray Tabi aribo Adumay toksila dinya Nayum sa kosalo Nong darin babu pamung di hekta intay Ayo laway macha siri he Mi usitawini Parini Nang dano khang tiklaga mapal thokpa ngamurano Anam kan mamanaba maruf anini Kan kiba ning kiba handok taba ngaktani Tayal sumaru ki punsi may sa langlibado Kan nabagidama karigumba kharadi tawgadawri Nong dairemba su yariba makay nupi haibase Yenglaroy mukliba misak amani Tayal na thangjindawriba khongthangado thingnabo onagadawri Nungsi yening chomba kiraba nungsi naken tha pamdraba Pangdraba upalni Ningthawkabagi ayukni mingsel mamangda lepli laisa ani Leiga nupiga mingselga maithongga Leitingga ningolga Samjiga sambulga Nachongga napaga hainaribani Ichan di Sanathoibu nachungda mapi seli Mai mitta khutnoiba oibana Sasat atin mamatamda makia semjili Sanathoi di ichanbu yengdana loisili Masu khut tappanate Adubu mit yeng chui thokpana ichan na hankre Laiminaribi department su pullibi mataro esipo chatsipo hayamda thoki Ngai ko chapmina se Lauduna Sanathoi beg paiduna chenthori room gi thongdolon sili Top floor dagi chentharakpana lakpa numitta thengnakiba nupi ahumdugi manungda ama oiribe ahenda thengzili Soikre ai soikre Hairamlaga ichanbu hena lumna lawkibana miduna kari hayauri taramda chenthori ichanbu tanaba fanglabada khutta konsili Thado hainade Ichan na kanthoke tawi aduba Sanathoi na kan hekta yali Talli hainade Namai kaiba khangdro aina nang hainade khangdro Adu erasu aidi nang hainari sidi Mimangda lakna fana chatpadu talladuna Ichan su Sanathoi na makhut kolibado Kari shu haide chatminnakre Amta lepo Khangai harakpani Sanathoi na Kaino lehoro Saungna ichan na hairakliba usinnada ichan gi nakongda hapliba earphone da ama lamlaga lakthoklaga magi nakongda hapchilli aduga higatpa makai noklaga ichan gi khutpo hina chikna konsili chasila isai phasabam tharo mana fana hainadaba mataw utlabuso Sanathoi mongonda ufakum naptuna leirabada ichan khoidok thitlabasu thitna Sanathoi na tawbudu yare
sak takhatlabsu mi khatnaba lawnaba simadi mahak tawde mina fana kairaklabsu chinda paungdanaba khatnagadabagi saru aranba tahawrasu tumin leisinba misakni Manipuri department tani makhoi ani mayamgi khwai maningda phammi mamang phamso sana thoiba phaminnadanaba ichanna talakpani talli maning phamni adudei mamang phamurage nang chatlede aisu lakani beg tu paikali chatke tawram ichanda hanzillaga phamnare aingonda wachaga chaga ngalakano sana thoi ngi hakti ngangde ozana kanna lai taklinge sana thoi ni ichanda karigumbam yengu haina khudingna toina suraklabada michini yengi asi chase tupi mathakta panda makok thekpa lei masu cake oirami nang chaw bani chamina se chaningde as nang side hari khayade adudi pizawan chasira haina khidre maning da family ba ani ngurung ngalakano lari takli bo ozaduna mayam mangda hairakpada ani do machin umsili ozaduna makha tana lai tak thakrabada ichangi mangda magi notebook to insilei I am sorry iribada uraba udabada ichan sana thoide yenglui soigir haibagum khutpiga khudombiga na nakong pairami ichan mit on khalap tawi I am sorry iribadu gi makhada get lost isillaga notebook to inthui nungai taba tawgadra hairaga sana thoi yam harawna notebook to the iriba paring ani da photo satlawi aduga WhatsApp te status thamki caption dana sumna iri aigi tanung shibiga oinaba status hek thagatpaga tayal reply pisilei status view dagi ichan garo oina risibo sana thoi noklaga text thai tamacha sana tamosa nanga wari arupam sana donglei ko sani hairaga suksadi sade sani Nimit simagi class loirabada mayam mari thoknaragle sana thoini changi makhut pharaga khami ngai kho thongi haudre moi amang sangdom ta taula chingsin ki makhoi ni na thorakpada mi tak lamle oja singi gari di leiri aigi photocopy yo department heli se uhalo ko sana thoi khatchina mama tauda isan khoidok thipani yadre adumna photo namlinge gari achobom thausilaktuna mamai le thoktuna khamlei khamliba gari do dagi khaba kumtharai khaba ubada sana thoido tension kre ichanna khamba sunang hongdre ibung imanabi siga aiga photo amta nambiramo higat pa hairakpadu da khaba ichanbu haifet yenglaga haibagum mangak nomi sana thoina piri ba mobile do lawi sana thoido amu ichangi nakta sensilaga harawna khutta konsili khaba photo amani namlaga ichanbu yenglaga no ngakta sana thoi so ichanbu chep tharap yenglaga hairi anudugi matawde ichan hingkare aduwa sema minok na laiting le laisa magi minok sida khabagi thamoi awabaki inil kholna nai khaire yaradra khaban hanglakpani ichan sana thoi in thoklam khabu bo hanne yenglamda prapap chatki sana thoi khabada thagat wahi hairam laga ichan bu tanaki chatkribi ichan bu yeng khaba ningham dale phauri chatsi ibungo pi nugi khonjel tabada khaba wakhal khangta tai mama bu puduna thawba hori asi lakhaude ibai thamok sakhraga lakani hayuni mama na ngang ba khumlambado ichan ga sana thoge chali badu da meeting thamlei khudak tu hongkiba machagi matawsida pi nu su kari no mabuk ta khanki kari gumba amattari ngang thorakte makhoi ni gi mapa lan ki bada isan na khabada yenglamliba meeting da uhori be sana thoina mabuk ta khanli haziki nu paduni ichan pam khrasala khaba thengnarapagi ichan gi mo matawda ahong batana pik thalei isau irang da tawbado tawkhidre tuminu wa khangda tawduna chatli sana thoi manadi khangkidre mataroi sigi nungai tabado isan na yang na chatkibana khongthang tanaroba ngamdraduna sana thoi tapli chatli stair heka khalakpaga ahen amadi thoibi na mabu thalei idorage ani dubu yengla hangbada ahen na sana thoigi lengbal illaga namai namit hanna tuna yengla satchigayino sana thoi wakhal taraduna tapna hairei matungda soidana batawrange saulano ai ngasai thumanbagi sak phajana yengamdre
ꯃꯁꯤꯗ ꯊꯣꯏꯕꯤꯅ ꯅꯣꯛꯈꯦꯝ ꯍꯥꯏꯒꯦꯝꯅꯔꯒ ꯑꯣꯍꯣ ꯅꯪꯕꯨ ꯃꯤꯅꯥꯏꯗꯧꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯤ ꯔꯨꯝꯃꯦꯠꯇꯣ ꯑꯗꯨ ꯇꯥꯟꯅꯕꯗ ꯅꯠꯇ꯭ꯔꯣ ꯃꯤ ꯑꯣꯏꯔꯣꯏ ꯑꯗꯨꯛ ꯅꯣꯟꯖꯅ ꯇꯤꯟꯅꯗꯧ ꯁꯔꯨꯛ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯍꯣꯁꯇꯦꯜꯁꯤꯗ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯖꯧ ꯋꯥꯔꯧꯕꯤꯅꯨꯀꯣ ꯈꯤꯇ ꯊꯩꯗꯣꯛꯄꯤꯌꯨ ꯑꯅꯤꯗꯨꯒꯤ ꯃꯔꯛ ꯐꯥꯎꯔꯒ ꯆꯠꯈꯤ ꯑꯍꯦꯟꯅ ꯂꯥꯍꯧꯏ ꯍꯣꯏ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯃꯗꯨꯏ ꯅꯨꯄꯤꯗꯨꯅꯅꯦ ꯅꯪ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯔꯣꯏꯀꯣ ꯍꯨꯏ ꯍꯧꯗꯣꯡꯒꯨꯝ ꯈꯟꯕꯤꯅꯤ ꯈꯪꯉꯕ ꯉꯥꯡꯍꯧꯔꯤꯕꯗꯨ ꯇꯥꯔꯕꯁꯨ ꯁꯅꯥꯊꯣꯏ ꯊꯧꯁꯥꯔꯨꯗꯦ ꯃꯥꯅ ꯑꯗꯨꯝ ꯑꯣꯏꯅ ꯁꯥꯎꯅ ꯁꯣꯜꯂꯤ ꯃꯊꯧ ꯃꯔꯝꯁꯨ ꯈꯪꯗ ꯉꯥꯡꯕ ꯁꯥꯏ ꯃꯊꯧꯗꯤ ꯂꯩꯇꯅ ꯃꯤ ꯇꯤꯟꯅꯖꯕꯗ ꯈꯨꯠ ꯊꯤꯡꯖꯤꯟꯒꯦ ꯇꯧꯔꯤ ꯃꯋꯥꯁꯨ ꯂꯧꯔꯣꯏꯗꯕ ꯃꯥꯅ ꯔꯨꯝꯗ ꯆꯪꯉꯛꯄꯗ ꯏꯁꯟ ꯕꯦꯜꯀꯅꯤ ꯃꯆꯥꯗꯨꯗ ꯆꯤꯌꯔ ꯄꯨꯊꯣꯛꯂ ꯇꯨꯃꯤꯟ ꯐꯝꯂꯝꯃꯤ ꯁꯅꯥꯊꯣꯏ ꯃꯥꯒꯤ ꯍꯧꯅꯁꯥ ꯌꯧ ꯌꯧ ꯇꯧꯗꯨꯅ ꯌꯦꯠꯄꯗꯣ ꯌꯦꯠꯇ꯭ꯔꯦ ꯏꯆꯟꯁꯨ ꯑꯗꯨꯝ ꯐꯝꯂꯤ ꯈꯥꯕꯕꯨ ꯅꯤꯡꯁꯤꯡꯗꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯍꯦꯟꯅ ꯅꯤꯡꯁꯤꯡꯕꯒꯨꯝ ꯇꯧꯔꯛꯂꯤ ꯃꯊ꯭ꯋꯥꯏ ꯋꯥꯅꯁꯨ ꯑꯁꯥꯡꯕ ꯃꯇꯞꯅ ꯍꯣꯟꯗꯣꯛꯆꯩ ꯃꯇꯝꯗꯨꯗ ꯁꯅꯥꯊꯣꯏ ꯀꯣꯐꯤ ꯀꯞ ꯑꯃ ꯂꯥꯟꯁꯤꯜꯂꯛꯏ ꯁꯦ ꯁꯤ ꯊꯛꯑ ꯐꯝꯃꯣ ꯑꯩ ꯖꯒꯣꯏ ꯁꯥꯗꯣꯏꯅꯤ ꯁꯥꯎꯔꯛꯀꯅꯨꯀꯣ ꯀꯨꯏꯅ ꯅꯠꯇꯦꯕ ꯉꯥꯛꯇꯪꯅꯤ ꯊꯪꯅꯕ ꯀꯥꯒꯤ ꯃꯤꯁꯦ ꯂꯩꯍꯧꯗꯦ ꯀꯩꯝ ꯍꯥꯏꯔꯛꯑꯣꯏ ꯏꯆꯟ ꯀꯣꯐꯤꯗꯨ ꯊꯛꯍꯧꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯅꯥꯊꯣꯏ ꯏꯁꯩ ꯊꯥꯗꯨꯅ ꯖꯒꯣꯏ ꯁꯥꯈ꯭ꯔꯦ ꯈꯥꯕꯕꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯏꯆꯟꯒꯤ ꯃꯇꯦꯡ ꯊꯥꯔꯤꯕ ꯏꯁꯩꯗꯨꯅ ꯄꯥꯡꯂꯛꯄꯒꯨꯝ ꯇꯧꯏ ꯀꯅꯥꯅꯣ ꯑꯃꯨꯛ ꯌꯦꯠꯂꯛꯏꯁꯤꯅ ꯃꯥꯔꯛ ꯊꯠꯂꯤꯕ ꯂꯥꯛꯂꯤꯕ ꯏꯟꯀꯝꯃꯤꯡ ꯔꯤꯡꯗꯨꯗ ꯁꯅꯥꯊꯣꯏ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯄꯥꯏꯈꯠꯂꯤ ꯇꯥꯃꯣꯆꯥ ꯁꯅꯥ ꯇꯥꯃꯣꯆꯥꯅ ꯋꯥꯔꯤ ꯁꯥꯗꯧ ꯂꯩ ꯍꯥꯏꯕꯗꯣ ꯑꯔꯨꯕ ꯋꯥꯔꯤꯗꯣ ꯁꯥꯔꯁꯤ ꯇꯌꯥꯝꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯁꯅꯥꯊꯣꯏ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯂꯒ ꯐꯗꯤꯅ ꯍꯨꯃꯥꯡꯗꯨ ꯇꯩꯊꯣꯛꯏ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯗꯨꯛ ꯃꯃꯜ ꯂꯩꯍꯜꯂꯤꯗꯣ ꯑꯩꯁꯨ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕꯗꯅꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯕꯨꯔꯣ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯨꯒꯅꯦ ꯅꯣꯏ ꯗꯥꯔꯦꯝꯕꯒ ꯈꯪꯅꯍꯜꯂꯁꯦ ꯍꯥꯏꯒꯦ ꯇꯧꯅꯤ ꯀꯔꯝꯕ ꯏꯃꯥꯟꯅꯕꯤꯅꯣ ꯑꯁ ꯈꯪꯈꯤꯗ꯭ꯔꯦꯍꯦ ꯅꯪꯒ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯟꯗꯨꯅꯤ ꯄꯥꯈꯠꯅ ꯂꯥꯎ ꯊꯥꯔꯤꯕꯗꯣ ꯁꯥꯏꯂꯦꯟꯗ ꯁꯠ ꯑꯣꯟꯊꯣꯛꯏ ꯏꯆꯟ ꯇꯥꯔꯝꯒꯗ꯭ꯔꯥ ꯈꯟꯅ ꯊꯣꯡꯗꯩ ꯆꯦꯞꯊꯔ ꯌꯦꯡꯂꯛꯏ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯃꯪꯂ ꯂꯩꯔꯝꯃꯤ ꯁꯅꯥꯊꯣꯏ ꯄꯥꯈꯠꯄꯗꯣ ꯈꯔ ꯐꯕꯒꯨꯝ ꯍꯟꯖꯤꯜꯂꯛꯂꯒ ꯅꯥꯀꯣꯡꯗ ꯃꯣꯕꯥꯏꯜ ꯊꯝꯃꯤ ꯇꯥꯃꯣꯆꯥ ꯃꯗꯨ ꯑꯣꯏꯗꯧ ꯃꯥꯟꯗꯦꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯗ ꯄꯥꯎ ꯇꯝꯈ꯭ꯔꯕ ꯈꯜꯂꯨꯔꯦ ꯀꯩꯝ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯀꯩꯒꯤ ꯑꯣꯏꯔꯗꯧꯕꯅꯣ ꯏꯕꯥꯅꯤꯅ ꯌꯥꯅꯕ ꯁꯤꯟꯗꯧꯅꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ ꯅꯪ ꯗꯥꯔꯦꯝꯕꯩ ꯃꯇꯧꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯗꯤ ꯍꯣ ꯑꯗꯨꯅꯤ ꯅꯪꯅꯁꯨ ꯂꯣꯏꯅ ꯇꯤꯟꯅꯕꯅꯤꯅ ꯗꯥꯔꯦꯝꯕꯒꯤ ꯋꯥꯔꯤꯗꯣ ꯈꯔ ꯂꯤ ꯈꯣꯠꯂꯒ ꯃꯕꯣꯛ ꯑꯣꯟꯅꯕ ꯁꯤꯜꯂꯣ ꯑꯩꯁꯨ ꯁꯣꯝꯗ ꯅꯪ ꯗꯥꯔꯦꯝꯕ ꯊꯦꯝꯕꯤ ꯌꯥꯕꯨꯗꯤ ꯌꯥꯏꯌꯦ ꯇꯥꯃꯣꯆꯥ ꯑꯗꯣ ꯈꯔ ꯂꯩꯔ ꯈꯪꯅꯍꯟꯁꯦꯕ ꯏꯆꯟꯁꯦ ꯑꯩ ꯌꯥꯅꯕ ꯊꯦꯝꯂꯒꯅꯦ ꯃꯥꯒꯤ ꯃꯕꯨꯛꯇ ꯀꯔꯤ ꯂꯩ ꯈꯪꯗꯣꯔꯛꯈꯤꯒꯦ ꯑꯗꯨꯅꯤꯗꯅ ꯇꯥꯃꯣꯆꯥꯒꯤ ꯁꯅꯥ ꯍꯥꯏꯔꯤꯁꯤꯅꯤ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯃꯗꯨꯕꯨ ꯍꯦꯛ ꯌꯥꯍꯜꯂꯕ ꯅꯪ ꯇꯥꯃꯣꯆꯥꯅ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯄꯨꯕꯤꯅꯤ ꯊꯥ ꯑꯃ ꯁꯦꯡꯉꯦꯀꯣ ꯁꯦꯡꯕꯗꯤ ꯁꯦꯡꯉꯕꯅꯤ ꯁꯦꯡꯉꯕ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦ ꯈꯜꯂꯒ ꯉꯥꯏꯔꯣ ꯃꯆꯤꯟ ꯃꯧꯄꯥꯅ ꯁꯥꯟꯅꯈꯤꯕ ꯁꯛ ꯎꯅꯗ꯭ꯔꯤꯕ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕ ꯏꯆꯟꯕꯨ ꯈꯪꯅꯍꯟꯅꯕ ꯁꯤꯟꯒꯗꯧꯔꯤ